Manipurda Ladiba Tongan Tonganba Mahitam Samsingi Mahiroi Singna Mihatina Hatok Pikraba Mahiroi Anige Atuma Wayal Fanghalu Haidana Ngasi 𝐂𝐾𝐇 Legi BJP office Paguna Ras Baban Gate Mamang Faba 𝐂𝐋𝐀 Amachat Kre Ngasi 𝐂𝐋𝐀 Adada Manipur Police Amadi �RAF 𝐒𝐓𝐔𝐃𝐄𝐍 𝐆𝐀𝐄 Amadi Rubber Bullet Ama Faba Kapkidre Imphal West District Police ki SP Dr. S Ibom Jana 𝐂𝐋𝐀 Yaukiba Mahiroi Singda Ising Yanki Mahiroi Loop Taruk Nasinduna Security Force Singna Ka Henba Thabak Thawong Sing Chatharakliba Asi Central Amadi State Langakna Lebhanaba Taksinaba Amadi Mi Hatpada Jenaba Terrorist Sing Atubada Fadana Chairak Pigadabani Mioibagi Hak Kongoi Nariba Asi Lepkadabani Amadi Lamdam Masida Tangdu Laitama Purakadabani Haiba Paudil Pina Bachatpa 𝐂𝐋𝐀 ni Haidi 𝐂𝐋𝐀 Aduda Saruk Yakiba Mahiroi Loop Taruki Luchingba Singna Security Force Singna Mahiroi Singda Chathakiba Thawong Sing Yaning de Haina Fongdoki Lamdam Masida National Register of Citizen NRC Chanahalu Kaisu Khangjadraba Mahiroi Hatpa Yaning de Manipurdagi Central Paramilitary Force Sing Lautho Atuma Wayal Pami Haiba Kholaukayasu Lauki